ꯑꯩꯈꯣꯏꯅ ꯒꯝꯂꯥ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯒꯝꯂꯥꯁꯦ ꯂꯩꯕ ꯆꯠꯂꯦꯕꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯁ꯭ꯇꯣꯔꯗꯨꯁꯨ ꯑꯗ ꯍꯣꯜꯁꯦꯜꯗ ꯃꯣꯏ ꯁꯥꯐꯝꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯀꯔꯤꯕ ꯁꯤ ꯈꯔ ꯂꯩꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯩꯅꯣꯒꯨꯝꯕ ꯁꯀꯨꯂꯦꯟꯁꯀꯨꯝꯕ ꯁꯨꯃꯥꯏꯅ ꯅꯟꯁꯤꯜꯂ ꯍꯧꯅꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯈꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯃꯤꯉꯣꯟꯗ ꯒꯤꯐꯇꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯄꯥꯝꯕ ꯃꯤ ꯑꯗꯨꯝ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯤꯗꯣꯏꯅꯦ ꯄꯤꯈꯤꯕꯁꯤꯅ ꯐꯕ ꯑꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯍꯧꯗ꯭ꯔꯁꯨ ꯃꯣꯏꯗ ꯍꯧꯍꯧꯕꯗꯣ ꯐꯩꯌꯦꯕ ꯑꯗꯨꯝ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯌꯥꯝ ꯄꯥꯝꯕ ꯌꯥꯎꯋꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯉꯥꯛꯇꯅ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯄꯤꯅꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯤꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯦꯊꯤꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯔꯛꯑꯗ꯭ꯔꯥ ꯃꯦꯊꯤ ꯌꯥꯝ ꯐꯖꯅ ꯍꯧꯔꯕꯅꯦ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯨ ꯌꯥꯝ ꯐꯖꯅ ꯍꯧꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯣꯏ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯉꯥꯛꯇꯅꯦ ꯁꯤ ꯒꯝꯂꯥꯒꯁꯦ ꯌꯥꯝꯁꯨ ꯀꯜꯂꯦꯕ ꯃꯩꯁꯦꯀꯣ ꯑꯗꯨꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯃꯄꯥꯟ ꯔꯣꯖꯦꯜ ꯄ꯭ꯂꯥꯟꯒꯤ ꯃꯄꯥꯟꯅꯦ ꯁꯤ ꯊꯛꯅꯕꯅꯦ ꯆꯥꯎꯅ ꯁꯦꯝꯃꯒ ꯊꯛꯅꯕ ꯈꯣꯠꯅꯕ ꯑꯗꯣ ꯁꯤ ꯐꯕ ꯌꯥꯝꯅ ꯊꯛꯄꯗ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯏꯔꯥꯡꯁꯦ ꯅꯣꯡꯃꯩꯁꯦ ꯃꯣꯏ ꯋꯥꯔꯅꯤꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯉꯔꯥꯡ ꯀꯥꯞꯅꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡꯕꯥꯟ ꯑꯗꯒꯤ ꯀꯔꯤꯕ ꯃꯐꯝꯗꯣ ꯃꯣꯔꯦꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯒꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯞꯅꯩ ꯍꯥꯏ ꯃꯤꯁꯨ ꯁꯤꯔꯦ 2ꯁꯨ ꯁꯤꯔꯦ ꯍꯥꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯡ 10 ꯍꯥꯏ ꯕꯖꯥꯔꯁꯨ ꯐꯝꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯃꯄꯥꯟꯗ ꯊꯣꯛꯑꯔꯣꯏ ꯉꯁꯤꯗꯤ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯉꯥꯛꯇꯅꯤ ꯇꯧꯅꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯁꯀꯁꯦ ꯌꯦꯡꯉꯣ ꯄꯨꯡ 10 ꯇꯥꯗꯣꯔꯦ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯁꯤ ꯕꯁꯀꯁꯦ ꯌꯦꯡꯉꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕꯗ ꯍꯥꯏꯕꯗꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯂꯥꯎꯕꯗꯣ ꯗꯤꯡ ꯗꯤꯡ ꯂꯥꯎꯕꯗꯣ ꯏꯁꯥꯁꯦ ꯆꯠꯄ ꯑꯝꯇ ꯆꯠꯐꯝ ꯈꯪꯗꯕ ꯑꯗꯩ ꯑꯍꯤꯡꯗꯁꯨꯀꯣ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯄꯥꯏꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯑꯍꯤꯡꯁꯦ ꯑꯗꯒꯤ ꯑꯌꯨꯛ ꯉꯁꯥꯏ ꯄꯨꯡ 5ꯗꯩꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯃꯤ ꯑꯃꯅ ꯏꯔꯝꯃꯦ ꯀꯩꯁꯥꯝꯄꯥꯠꯇ ꯍꯦꯂꯤꯀꯣꯞꯇꯔ ꯀꯩꯅꯣ ꯄꯜꯂꯕ꯭ꯔꯥꯅ ꯑꯗꯨꯝ ꯉꯔꯪ ꯂꯩꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯨ ꯋꯥꯕ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯟꯁꯦ ꯂꯣꯏꯗꯣꯏꯅꯣ ꯌꯥꯝ ꯂꯣꯏꯍꯟꯅꯤꯡꯉꯦ ꯁꯨꯝ ꯁꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯗ ꯂꯥꯟꯗ ꯈꯔ ꯃꯨꯁꯤ ꯑꯃ ꯇꯧ ꯌꯥꯝ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯖꯥꯠꯅꯤꯍꯦ ꯑꯗꯨꯅ ꯇꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯣ ꯍꯥꯏꯔꯨꯕꯒꯤ ꯌꯥꯗꯕ ꯐꯤꯕꯝꯗ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟꯅꯀꯣ ꯑꯗꯩ ꯂꯥꯟ ꯌꯥꯎꯕ ꯀꯥꯡꯕꯨꯗ ꯄꯪꯌꯥꯎꯗ ꯌꯥꯎꯕ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯁꯨ ꯑꯥꯔꯝꯁ ꯑꯦꯃꯤꯅꯦꯁꯟꯁꯨ ꯂꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯤꯒꯤꯗꯤ ꯌꯦꯡꯉꯣ ꯑꯁꯨꯝ ꯅꯥꯀꯟꯗ ꯐꯟꯗꯦꯠꯅꯤ ꯄꯨꯔꯥ ꯑꯗꯨꯅ ꯑꯁ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯁꯨꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔ ꯄꯣꯠꯅꯤ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯍꯥꯡꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯄꯨꯡ 10ꯗꯩꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯡꯈ꯭ꯔꯅꯤ ꯍꯧꯖꯤꯛ 9:30 ꯇꯥꯔꯕꯅꯤ ꯁꯤꯁꯦ ꯀꯞꯄꯥꯏ ꯐꯛꯄꯥꯏꯔꯣ ꯏꯔꯣꯝꯕꯗ ꯑꯗꯨꯅꯦ ꯍꯥꯞꯄꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯃꯥꯅꯦ ꯐꯛꯄꯥꯏ ꯑꯗꯒꯤ ꯑꯩꯅ ꯅꯄꯥꯛꯄꯤ ꯊꯥꯖꯤꯜꯂꯤꯁꯦ ꯅꯄꯥꯛꯄꯤꯗꯤ ꯍꯧꯒꯠꯂꯛꯑꯦ ꯁꯤ ꯃꯦꯊꯤꯁꯦ ꯅꯨꯃꯤꯠ 3-4ꯅꯤꯗ ꯐꯨꯛ ꯌꯥꯔꯅꯤ ꯈꯔ ꯆꯥꯎꯍꯟꯈꯤꯒꯦ ꯃꯥꯏ ꯀꯌꯥꯝ ꯆꯥꯎ ꯉꯝꯒꯦꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯒ ꯃꯊꯪ ꯐꯨꯛꯀꯦ ꯍꯥꯏꯗꯅ ꯐꯨꯛꯄꯗꯤ ꯌꯥꯝ ꯂꯥꯏ ꯀꯩꯅꯣ ꯅꯄꯥꯛꯄꯤ ꯊꯥꯔꯤꯅꯦ ꯑꯩꯅ ꯅꯥꯀꯨꯞꯄꯤꯁꯨ ꯍꯦꯛꯏꯅꯦ ꯁꯤꯗꯩꯁꯨ ꯅꯥꯀꯨꯞꯄꯤꯁꯦ ꯍꯦꯛ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯇ꯭ꯔꯣ ꯃꯥꯁꯦ ꯀꯛꯑꯒꯅ ꯁꯤ ꯅꯍꯥꯟ ꯀꯛꯄꯗꯣ ꯄꯨꯔꯥ ꯁꯤꯃꯨꯛ ꯆꯥꯎꯔꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯀꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯌꯨꯝꯗ ꯂꯩꯔꯛꯑꯦ ꯁꯤ ꯋꯦꯁꯇꯦꯖꯅ ꯀꯩꯅꯣ ꯁꯦꯝꯕ ꯕꯥꯏꯑꯣ ꯋꯦꯁ ꯌꯦꯔꯨꯝ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯣꯛꯑꯒ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯗꯣꯁꯤꯗ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯒ ꯁꯦꯝꯗꯣꯏꯅꯦꯕ ꯁꯤꯁꯦ ꯁꯤ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯁꯨ ꯑꯗꯨꯝ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯃꯌꯥꯝ ꯐꯪꯕ ꯑꯗꯨꯅ ꯁꯤ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯗ ꯑꯗꯨꯗꯤ ꯂꯩꯕꯥꯛꯁꯨ ꯌꯥꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯍꯔꯗ ꯂꯩꯕ ꯑꯔꯕꯟ ꯐꯥꯔꯃꯤꯡꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ways of getting biofertilizer ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯤ ꯌꯦꯡꯉꯣ ꯁꯤꯗ sawdustꯅꯤ ꯍꯥꯞꯄꯤꯁꯦ ꯁꯤꯗ sawdustꯅꯤ ꯍꯥꯞꯄꯤꯁꯦ ꯁꯤꯗꯁꯨ ꯍꯥꯞꯄꯦ 2 ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯂꯩꯕꯥꯛ ꯍꯥꯞꯇꯣꯏꯅꯦ ꯍꯥꯟꯅ ꯊꯝꯕꯅꯦꯕ ꯁꯤ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯥꯝ ꯊꯥꯔꯝꯕꯒꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯞꯇꯣꯏꯅꯤ ꯁꯤꯗ ꯑꯗ ꯁꯤꯗ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯦꯁ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕꯥꯛ ꯑꯣꯜꯂꯛꯑꯗꯕꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯨ ꯐꯪꯉꯦ ꯂꯩꯕꯥꯛꯁꯨ ꯑꯣꯜꯍꯜꯂꯦ ꯁꯣꯏꯜꯁꯨ ꯐꯪꯉꯦ ꯑꯗꯨꯅꯤꯀꯣ ꯎꯠꯂꯤꯁꯦ ꯁꯤ ꯌꯥꯝ ꯐꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯃꯌꯥꯝꯁꯨ
nung yam yaw ko le bak si diko nung adagi le bak me am ha ki doina khara son kan side te afaba khara le bak le ha afaba mix tau ba che ai methi han tha ra hoga ba le sum lem le do so fudi kan do se methi yam le maru yam le ba duga phadigom gum ba phadigom so phun ge taw amana phadigom amana methi hon jela lo ya ya ro khoi da si methi ju mai hul le ni ko khara dre yong hose pala ise strawberry ne मैम सिगी थाइने की कोन दने अखोई मागी उलकप कोन ने बसिगी से अदा आइना केनो तौगे सोम ताइशन बा खोसन बा नहान सेमु बदई को खरा कुइरा माले सेमबा अदुगा आइना नहान दगी ताइशन बा दगी फी मकहानी सेगाय ताइशन बा स्क्रंची सेमबा सोम सेमबा तौबदो आई ngasi si skirt ama sembi tawbane ba aigi doll ki skirt se phi aremba ni ko ai si phi aremba ne ada sidai ka ine ba sigi katijna aduga taibze tairakke yaga cha khangde ko yengse Toiding khara amu suge very last sits she toiding jaka shudo ne ko hase toiding suge yare ko dum yabna zuk toibedo si yare sala dam naina ta han si da ha Nobab pepa mucha dore nobab singang me musagi thoiding asu baduga dagi beson ga ulake lo betore thoiding thum chini machu morok hai ni machu ye beson yautre how du ma lenga si ngang mani wow how ni melo hey za bse me laina loin kok le me no गाड़ी से हम हंधरे चप्पा को खखदी चली अदो कर्फ्यू लैग्रे जो टाइम फम मफम खराददी नमिता आदरे नमिता जंगाइस ते खोय नबाब चाहौरके mayam good evening नमिता रे हजिक मणिपुर वाखल जु नुवाइते अदुबु हयेंदि अफबा ओइरसनु होइना खलबगा लोइनाना Thank you everyone for watching this vlog. Please do share and subscribe.